ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯁꯛꯐꯝ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯄꯗ ꯌꯦꯡꯕ ꯐꯪꯅꯅꯕ꯫ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯁꯣꯏꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤꯁꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯆꯨꯝꯃꯦꯅ ꯈꯜꯂꯛꯄ ꯄꯥꯎꯈꯨꯝꯗꯨ ꯏꯁꯤꯟꯕꯤꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯍꯪꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯕꯒꯤ ꯇꯨꯡꯗ ꯑꯃꯔꯛ ꯊꯠꯅ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯪꯂꯨꯗꯔꯕ ꯋꯥꯍꯪꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯪꯖꯕ ꯇꯥꯔꯤ, ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯖꯕ ꯇꯥꯔꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯍꯥꯏꯕ ꯇꯥꯔꯦ, ꯍꯥꯏꯔꯤꯕ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯗꯨ ꯀꯔꯝꯕꯅꯣꯅ ꯍꯪꯖꯕꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯪꯖꯔꯛꯏ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ इहान हानमा डिजिटल फिल्म से करम्बनोन हंगजबनी मयाम खंबी मयावगनी हाइबिरो खंबी जंगना एजु अंगम थाकता होने जरके मसे हाइजरंगई सकम से मतंग पाइना लेसन जगे।